Handakti nang China manam nami. Aina kaidaurage. Kaisu tawdeda. Aina haiba amata yadabai wani. Aina kaida yadraba. Loina yaiduni. Ado handakidi ai tasengna hainaroiba. Aidi hana yam tawrokpra. Aina heroine fasaba laiba mayamdo. Khandabu makai nangwaina pagin haido. Kaino nasana khangro. Yabo handakti nangse naksinna mayam talle. Kizaini. Aina kaidauroma. Oh, kaisu tawdiye. Aduda handakse yamungse jut yam chadaba. Adugini. Nupia, aingona yam hausanuko. Ai bumina taraga yam jut chadaba mankiniba. Yausang hek loibagi nongabada chatladongni. Practice ki amu adadong makha chatharadawba. Thumandro de. Perkhi ai doctor ka sidane loina losindawni. Adugini. Ai tandi tan khrinako. Wathi dornuko. Ai su chatlangi. Thengeba. Ado thoibido mayum hanni haibra. Natraga Imphala laini haibra. Khangdida hando samandi. Hello do mo orandi akoi halak tri fawbane. Sida leiramu haigirana. Natraga akoi de mi tharura. Ayam tangna rakhingi. Ado akoi ni natra chatoisina. Akoi ni khak chatana kana mo hodorige. Nang sendakti kenoma sum torebo. Kaisum tawdimi sum hangmani ma. Pochega yam purano. Ada yam malere dongni. Ada gilere so sidagi dong lere so chamana dra. Ho nangare pemo chatoisa haying mathangni. Hoise yamung na thokpek tor. Malem su satkri. Ngasai mem jaw na balakhiba mi singdu so. Wari loiraga thokre. Sana thoina. Ima haziki do bokai do mala amino. Oh phi mala amba. Phi khara lawgi hairi. Dukan da lakpadi kaido moide. Khara yamna lawgi hairi. Aduga makhoi da sune phi khara thadabiyo. Makhoi so soromo mahange sini dana. Adudi imadi ke haikige. Ai su khalaki ge haikibani. Ado imungodi chathrabo. Aw chatkre. Ado ima akhoina pekhar sai doctringe da tawdoba thabakni. Aduna hayeng mathang chani na hai. Pare. Ado kana chatpa taraba. Sidagi chatpadi akhoini khak chatong male. Aduga ada mo punduini. Pare adudine imasu kai thelai kai kaino khara lairungi ge. Nakhoi leiramuko. Namasi wegi kai kaino khara pubina ba. Hoima. Makhoi marina ka da mujang tuna fami. Sana thoina. Thoibi nang yum handoira. Kamai tawmano. Thoibina. Halloina abu hoina lailoini. Ado kainom taige. Kaino amukoi thopi ga tawri. Yamung na hayeng mathangse. Sidoina chatlasin haiba. Ado akhoi halak chapawba nang akhoi da lairamgira. Tona. Is akhoi da gaidi haibideko. Noi di haida bai nati. Noi yaro idrana tawmani. Thoibina. Yari bema nang na haidasune. Akhoi ga saina khana baloi khrabani. Akhoi ahuma loina leiramdoini. Sana thoina. Yam nusi ai nusi bisingse. Tona. Noi dumo koibro natraga thabaklo. Iching ni haiduni. Sana thoina. Yari kharaga talingai sida. Rosnina. Kedong taliba. Yamung se handakti pakhang kana phagalai. Adugi. Tona. Phajo sanu kaino. Mi basum angang oina yabro. Aduga lairi kasai fido yingi. Sana thoina fido loksiluraga yingne. Haina kibagi matung inna yamung na yukta sana thoi bolo malagli. Sana thoi so loisin meloiraga ngai duna leiramli. Mama bu khoiram lamnaga matangsida amu sana thoina. Ita nungsibi noina ima bu yingsimbiyo. Tona. Kapkanu babai. Akhoi nang halak chapawba adung ngairamdoini. Thoibina. Ita mai paglo uko. Malemna memsada khoiram lamnaga mokhoi ani mak thokri.
Airport yoramada makhoi sanglamdai Sanathoina tikengi makhong soklaga Babo nasamai pakcharake Tiken Chalura Isa anima mai pakpoyo Ngayaki matungda makhoi sa Mumbai yore Taxi ama pharaga makhoi na hana book tawkraba hotel da lai Malemna Thoi room do ina hana book tawbani makhangni ado amaga tawkisira tawdradi kaino amadu dai khoini kamai leiduringe leirasu kaidorange adudani aini amuse adati jutchada bem hili ina haise chamina batalleba o hozina pakhang pharama adunani reception leramni da otsilanga room ma lawge hairami adubu daw ya ba yada ba haigadra room mata hangre pharak tarani hairagli Sanathoina Sida tongna maniba Hanagi do cancel toro Aduga topa mathirase Ngamdre Agweni na sida lay doisa 2 days khangni Adugi amo atopa thiba tali adum lerasiba Yabo ay ngamu habani O madam na adu harakani na khangdana ne Hana lori do bed ani labor room ni Yana yana bulerasuko Sanathoi yaningda room da jankre Yum yoramada Sanathoina Ayana ne fresh amta oiroki loiraga yambong muchang Ai supna jamina seba Wathi sum toradi aide to pata chakhidoiba Haida hajaraina Namidang do chana makhara order toraga room da puna chaminari Aduga bed amamamda tumnakre Nonganaga breakfast ki makhada charase haina Atopa restaurant amada chare Aduga shopping chatlure Makhoi ni yumdagi plan tawranga lakhiba thabak khudingmak loiri hayingdi yumda halani haiduna mama hoi maruk mapangsingi poche khara leiraga nganna pothakre haying nganna chatkadabanina India gi makhoi ni mot silaga chatkhiba duso goal lorakle mabani na kumliba album duso hit phazana chatkre Asumda Imphal airport yorakle Mayamna makhoi mungai duna leirammi makhoi ni hek thorakpaga leihuktuna haraute yam noklami tiken amadi mem chaso macha lakpangai duna leiramli Sanato yoiso mayumda thilamle aduga maliem chatkre makhoi na lerak poche sing aduso puthok tuni yemi mamagi na phi ama leirakle aduga makhoi ahongina chamana baphurit we are four sister haina thaba amamam leirai Sanathoi so halaklabanina mayamda so mayum hanakre Kasidi exam haidokpa numitni Ayuktagi makhoi masel wari sanai Malemna Ngasidi exam haidokpa numitni kari sasiba Sanathoina Game to channing day Malemna Kayuno haisa Kaysum tong day Asom da so atay sing wari sanay Dines na Tuan mang nungay rambra Kayuno haisa Exam ay dog to sini Thoibina Ay di pek hay do kaning kan bada pakat pa na loy Ngan thoina Kayuno haisa Manipuri thokpa numito Sanathoi do mak phanglamdradi khalini Ngan thoina Yam khanjilu da adum phangsaramni Rosnina Kaino aibe exam hai doctor na kapu haira Kalamona Nadira sumpa khatprana haibani Afawa kambuni na hero ga wari sana jarabaso Nakana madadi kok mana manina message kana thane Thanariba message to maroi banate wathini Toana Nupa singse horen di exam hai doklabanina haying du nasina hairaniam Rosnina Adunina soidraba wafamni Thoibina Thokpi do wai khoina thokpi dranoi akhoina mana khradi moina ke dongdeba Sanathoina High direction demand sara loi Thoibina Sani nang phasana demand do nangi surprise wale exam hai to panongan bagi Sanathoina
Kawini, aduna mukari oiduva. Piilavani indi. Tuana. Surprise to, natonta ginate ko. Ako'y gisusarok yawi ko. Ako'y dahiram gadaba. Rosnina. Aduni, ako'y gisak phazabasa. Ay ngonda paikhatro na hairaiba. Nangdi kay haikige. Sanathoyna. Phone thamagi su yade, wari sanabasu nate. Magi thokpa. Ako'y su ako'y thokpa daura loire. Rosnina. Aina kedobe pakhattoino haiba. Tona. Exam haidorani. Ako'y marisa kainom tawsiba. Thoibina. Yaye kedo saino. Tona. Hozi pairiba call se kakthalaseba. Aduga horen moina torokpada pairiseba. Khara thinglakanda oina pairase. Sanathoina. Yaye ado wathidi khara chanibo. Rosnina. Aidina ai kana thonglon silaga leira loire. Thoibina. Miss call yambi dana sebro. Tona. Hoi, adidi call ka ase. Sanathoina. Okay. Makoy may chap manana call du kai. Aduga kakre haibagi moongda amu message to thamnarei. Sanathoina. Yamu phone tore. Tona. Bye bye ko. Bye re. Wathi char so nasumlan gini chazarage. Thoibina. Wow, chaksei ko yam. Rosnina. Aisu ko lai. Tuan ga Thoibina so. Aisu. Sanathoina. Yamu se message oina muthare. Tuan da. Forward toro. Thoibina. Migi romance da job kano yam. Tuan da. Nawa lodi. Sanathoina. Adudi yaro he. Mana mo khankradi nungai roiba. Call pai dri kegino online leraga hairakpa. Kalambona Dines'a call tori. Bye, no hero di buletro. Dines'na. Kaino haisubo. Rosni haibani. Vebar faudi nalado ina hidokla mamale. Kalambona. Mi kana natina usitana na sum haizabani. Ibainina. Oi, chanda nang hatopiro. Pasana usitrani nang. Thangzo ibai hat ke sunaya kona halo. Amado hana laibra namti ingbioma. Call barak diaba. Dines'na sarok toranga. To yelorano. Moy ma manaramani. Nangina na tiye ako'y subarak di. Kalambona. Hosde wari siya naramini. Dines'na. Ay na to harani na to. Nangdoro ako'y susa naramini. Ay di tom taray mo. Rosnina. Ako'y chongda call ka tori amase. Masigi no pase. Mamay si kaya da kalino ba. Tuana. Mi sumang krina ne tizaray oiramni. Thoibina. Thong hangon ko. Rosnina. Hangoy. Dines'na. Bhai kana roida nupi line ko. Moy masya manaramani. Call pai draga online leri sikhangro. Moy hinchabi myamsa manakramni. Kalambona. Haru na to. Ay su haru thamuge ko. Rosnina. Ako'y marisa. Ako'y chongda pasna sitakre. Ako'y silay ni aisini. Hinchabi kay na yam haikre ngo. Ako'y manaramani aduna ni kaya haikre. Tona. Exam haidu e. Wow, pass ka lawi. Sanathoina. Yes, ahi di khangre. Manabu pass lawadi ahi di yare. Rosnina. Ay, sono chube, pasani ngo. Pass tari do miyani ni ko. Ha. Thoibina. Nahi dribra, four sister na. Tona. Handang matang sidi four sister is the best side tari ne. Rosnina. Congratulations, four sister. Thoibina. Pachina viral chalani bo. School amadagi mi kya no yarise. Tona. Ay di har oba na kinom to riba. Rosnina. Nei, simangare kaino. First na malim ngan thoiga. Second na Sanathoi. Third na Ton ga thoiviga. Fifth na Dines. Seventh na Kalambo. Ninth na Rosni. School amakak na position kaya no lorise. Adu su lori badasu mini pat. Sidabu na hindi na hagiraba.
Sanathoi na Yamungi kolse yang khairuk suri mi noibo aina pai mandaba duda ima do intori haiba ai soide dana tona ai su kuntra rak suri thoimina ai su kuntra manga Rosnina ai de yam dida 45 khakni Sanathoi na ai de upai leitre pairange balim na koreba sawya de ko maya sorry tona Pyro, equai su piracy. Malimna. Kaino toy, masadi ko paji duwa. Yamo, nang sawarno. Kaino sound no di. Fagiro. Misko kya no na yino. Nang ay nasman bibasida nang. Yamo, sawarno ba? Equai call piracy na haina bay ni ba? Exam haido kanda oy na piracy na. Ado, hasi piracy di. Nang ne, yamo huzano ko. Kaya amdo kuri yung. Ay na nangol torisi. Ivan he khalnarak padani der kya rak chale phone wari kya rak sana rage ba hoi ba chume ba ado ekhoi matik charge bai ni ba wari sana so unandra so ai yamung na hai badi adum yare dudi hai raga adu ngak tani nangiri ai lanjare se matung to roi ba heng party le noi ka mudu hayo ko adu hai gina to ni kaida ai talina hora ba mo nang ne hek ngam dana ten du sula uyana ba Imada haikrabane hey ayung ta lo wala tu ni ko ado moi te ni among nai bana paroi dra hoi ai hairangi ba nasagi party do ai na haide ba nang ai gi pina tro ado go party sa itom ta gi nate ekhoi ni gi ni nang sunang gi de mi loi haizo ai so ai gi mi haizagi as yabo ai di am talina napi nang khana boro ni yar ado ima su pusiro talinda Pabonggi mamana mamayam so loina yaudu ramni aduga atai so imana haina roida fore dudi yaholoroshi ayukta ne ko moy dei sura moy dei di moy saina pusarani aduda nangna mu haibana phasaina tawni ai congratulations akhoi nupi second tarapagi thank you yambo ai thame ko ai Ima, yamung na. Mem chana. Hoi, angon dai. Sanathoi ikai na mamada. Ima, ai hing se kai se la chatoi no. Icha thoi be. Ima gi mota di phanik se la ga chatlaning. Nakoi na chatori ba se. Noi pabung gi mama na ba mayam ma se horom gani. Ajawa sang kaya ni do. Dilam ga dori ba do. Aduda nang mamamong ni haidane ne soina talakani. Aduda icha di Wari pasu pukrabanina panik setpana hena lemni noi yate te selaga chatpado phazaroine oima adude hengsa imana saba phi pasabam ta pibi mataba bidrani isagi ngaktani pithoke ado noi yabongda so haibet hang mana kari pamba haibado ima adudi ton hoiso amta paw haikige hairo adugi ima sune nga macham ta leirukige Sanathoina mamanabi singna paw haikre Nonga laga ayung nganta hawale iru mai thabal loiranga laigi thabak loisili ngak leranga yamung sulo balakle Sanathoiso loisinba loiranga thorakle yamung hoigi masi lorse haiduna Sanathoiso kesumta keraktre icham chamna phanek amaga tops amaga beg macha amaga pairaga thorakle yamung na gari gi thong hangdopiduna Sanathoi hana kahale aduga yamungso magi famfamda laktuna ngari tapna thauba hawi thoi ngasini kenom haigena yamong aina pangi tadre aina isa faginati kaino hairo akhoi ni logase aina ngasai na pangi hainuni ai dazade ko faginati minangba akhoi ni ke haina kige hoiba adobani ado lohongoi tamaseba Yambo, what he don't know. I don't think Yamuse can on Dory. I don't know a Jamina hope of Kiramani. Kagino Duna Pagina Dego, I say, worry put Puramani. Yamun get the widow Malamani. I do no more, I am Jido Kaginova. I couldn't use the Longaga, Kedo Savano. Pabungi Madame Mayam say, Chargly Sabra. I couldn't do Madi, so long on my call. Hide as a day. Yari, talk to Topiro. A sing money and more.
ꯑꯩ ꯑꯍꯜꯁꯤꯡꯒꯤ ꯃꯔꯜ ꯆꯥꯕ ꯄꯥꯝꯗꯦ ꯌꯥꯝꯃꯨꯡꯅ ꯑꯩ ꯊꯥꯛꯄ ꯉꯝꯂꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯉꯝꯃꯣꯏ 이도 ꯈꯛꯇꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯤꯗꯗꯤ ꯑꯩꯅ ꯍꯦꯛ ꯆꯥꯊꯣꯛꯅꯤꯡꯉꯤꯁꯦ ꯅꯨꯡꯁꯤꯕꯤ ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ 에어포트ꯁꯨ ꯌꯧꯔꯦ ꯃꯃꯥ ꯍꯣꯏ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥ ꯍꯣꯏꯁꯨ ꯊꯣꯔꯛꯂꯤ ꯃꯈꯣꯏꯅꯤ ꯆꯪꯃꯤꯟꯅꯗꯨꯅ ꯃꯃꯥꯗ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯃꯤ